ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯀꯥꯎꯀ꯭ꯔꯨꯛꯇ NSUꯒꯤ ꯂꯝ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯕ ꯆꯪꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯂꯥꯟ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯤꯌꯥꯝꯅ ꯆꯤꯡꯊꯛꯇꯒꯤ ꯅꯥꯎꯔꯤ ꯅꯨꯡꯅ ꯊꯥꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯌꯥꯎꯅ ꯄꯔꯁꯟ ꯇꯔꯥ ꯃꯀꯣꯛ ꯀꯥꯏꯔꯦ ꯃꯤꯌꯥꯝ ꯇꯥꯟꯈꯥꯏꯔꯒ ꯅꯝꯗꯅ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯈ꯭ꯔꯦ ꯀꯥꯎꯀ꯭ꯔꯨꯛꯇ ꯁꯥꯔꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ NSUꯒꯤ ꯂꯝ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯕ ꯆꯪꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯂꯥꯟ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯈ꯭रे ngasi ayuk pung 8 lom tabada kakrukta NSUꯒꯤ lam demarcation ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯎꯊꯤꯜ ꯑꯃꯗꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯒꯤ ꯂꯣꯟꯅꯕ ꯃꯐꯝꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯆꯤꯡꯊꯛꯇ ꯅꯨꯡ ꯑꯃꯁꯨꯡ ꯅꯥꯎꯔꯤꯅ ꯀꯥꯞꯊꯔꯛꯄ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯌꯥꯎꯅ ꯄꯔꯁꯅꯦꯜ ꯇꯔꯥ ꯃꯃꯥꯏ ꯃꯃꯤꯠ ꯃꯀꯣꯛꯇ ꯅꯥꯎꯔꯤ ꯑꯃꯗꯤ ꯅꯨꯡꯅ ꯄꯥꯟꯕꯗꯒꯤ ꯀꯥꯏꯔꯦ ꯍꯥꯏꯔꯦ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯃꯣꯛ ꯕꯣꯝꯅꯆꯤꯡꯕ ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯇꯟꯈꯥꯏꯔꯒ ꯅꯝꯗꯅ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯈ꯭रे ꯍꯥꯏꯔꯦ ꯁꯣꯛꯂꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯑꯗꯨꯗꯤ ꯑꯦꯗꯤꯁꯅꯦꯜ SP ꯂꯣ ꯑꯦꯟड ꯑꯣꯔꯗꯔ TI ꯁꯪꯀꯔ ꯗꯦꯕ Deputy SP Y Kishore Police Officer Anisida Natana Atoba Police Personnel Nepalsu Nauri Amadi Nungna Panbadiki Mamai Mamit Loina Kaike Thaudo Osiki Matang the Pangba Pau Amana Ai NSU Lam Demarcation Taunabagi Magta Kaugrupta Ngasi Ayuk District Administration Imphal West District Police Imphal West Special Commando Mapanjuba IRB Amadi Kangpopi Police Ki Team Amajang Sinduna Demarcation Taunaba Honaringa Damapam Adugi Miyamna Kangaudana Demarcation Adu Kangpopi Authority Sing Amadi CSO Sing Yaudana Tauba Yaro Yaina Atingba Pirak Bagat Loinana Miyamna Chingthakta Nung Amasuk Nauri Kaptharkibane Maduda Police Officer Ani Amasuk Atay Personal Nepal Adu Asuk Apan Nangkibane Aire I Garaba Police Sing Nasu Miyamgi Mathagda Tiar Gas Amadi Mok Bom na Chingba Kaptuna Tankaiki Tankaiba Aduda Miyam Ipai Thabaiduna Chenabu Hodabada Singchep on Tabakaya Yauki Miyam Ngai Kaibaki Tanja Adu Lauraga Settlement Department Ki Tim Changshinduna Hariba Mafam Sing Adu GSP location Lauraga Demarcation Toki Aire Nakalamromda Action Lobugam Drabadi Ekosu Counter Blockade Honaba Semsare Organization Handak National Sports University at SUG Panin Demarcation Mari Lenana KSO Sadar Hills Sinduna Kauriba Pan Ase Kudata Handokadabane Karigumba Doctor Masita Thorakpa Apateki Todang Kudingmag KSO Amadi Arautin Range Labour Team Tangmung Belesna Pugadabari Aina Senjam Kuno and Senjam Chirang Joint Development Organization Ye General Secretary and Rajana Tadorapa Cherol Amana Pongdorakle Cherolasina Hai Kumza Soklis Ani Taragani Pangi February Anida Sports Minister Letpo Hokip Amade Changmai Ex-MLA Dingo Yaona NSUgi Saitpo Arautil Koba Amade NSU Gamari Lena Batabakta Apan Bapidaba Aina Janaki Wafam the pilot Tobani Aina Lawe Hauzik NSU Sariba Mapam as Imphal West Talaba Amade Gazette Pongraba Mapam Amane Maramaduna Mapamaziki Todang Punawak Imphal West Kine Janaki Warol Aduki Matu in a KS or Grovna Nakuki Oiba genuine documents Putokuna higher authority to approach Tobio Maduna Taduna Muscle Power Sinaraga Aki Akangi Tabak Tawani Ibage Ideology Adu Tadopio Maduna Tungdak Mighty Banatana Karisu Puragloi Bandau Bibasi Supreme Court na illegal di Aina Bardik Tokraba Amabo Bailot Tobani Aina Lori Dabagi Maram Late Aduna State Government akan ba action lobby kadabane action lobby ngam drabadi ay ko counter blockade hawna ba sem sare ngasi gi mi pam atu da mi sangwa rom na saruk yaki Aina Cherola sina makha tarakle ato papau amadana wangoi saitu amadi singhatsu November 3 ta marki Mikal Pangtok na ba isi Aina ayaba pirakre Imphal West Senapati amadi Churachandpur District Khudaktagi Model Code of Conduct janaba Thou-ong Manipur ki waina hangtuna leiriba kendra tromdagi manungda Lilong amadi Wangjing Tentha AC ki marki Mikal November 3 ta pangthokna Election Commission of India na ayaba pirakraba matong lemhawriba AC 13 ki manungda 22 wangoi 51 saitu SD amadi 60 Singhat SD Assembly Constituency ki jo November 3 ta marki Mikal pangthokna ba EC aina Lal Thokkhre ECI ki Senior Principal Secretary Stand Hope Julung Tadorpa Cherol Amana Ai Manipur ki hangdu na leriba kendra ong ki set mention na ba marake Mikal Pangthok lagane Mikal Silak liba November ki sachet tarita pangthokane November ki sachet tara da Mikal ki vote masing thigane Mikal asigi aruiba nomination ki matam October ki sachet kun oigane scrutiny da October ki sachet kun mathoi oigane aduka mirep se lokthok ki matam na October ki sachet kulumdoi oigane aire Kendra ahum asina maraki Mikal Pangthok lagani aina isi aina Lauthoki bagal loinana Khudaktagi Kendra ahum asibo Koleba Imphal West District Senapati District Churachandpur District ta Model Code of Conduct Khudaktagi Chanaba Hauragani aina Cherola sina makatare LJP ki member Kontraka Darit Congress ta Chongsillakkhre Okhre BJP ki chin ka khudka manada pa thong nga sidi Miyam Congress ta loina hupchinnarkle Okendro Lok Janashakti Party LJP Manipur State Unit ki member Kontraka Darit Indian National Congress ANC da Chongsillakkhre loinana
Chongsillakkhre ngasi BT road ta leiba MPCC ki office da okhre thorom adu da Manipur Pradesh Congress Committee MPCC ki president Moirangthim Okendro na aike Central da su BJP Manipur da su BJP na lusing balengak leiraba su miyamna BJP ki wakhal lon thadok tuna ngasi de Congress da loina hupchinnarkle Central amasuk Manipur da BJP na lengak pari basida BJP ki wakhal lon thadok tuna Congress da changlakliba asi kari gino ai baside aina haidraba su miyamna hena khanglaba wafam ne Samna hariba da BJP ki chin ka khut ka manadaba singtam ani ki marakta nungsiba saba kaya asina mihui kya de BJP thadoktuna Congress ta changlakpane BJP na pi ki bathajaba sing thabak to onthokra haina sahi ama ani si yanglambani adubo haujik sahi ohum makai faraba asi phawba lawbana marot ama kalliba aduga thabakta amata onthoroktabana chinda khak panglawda lawba thabak oina pangthoktaba party ni haibase haujikte miyam khanglakpane Maramaduna Miyam BJP asi Singi Wadi Tabakta Amata Yaute Aduna Congress to Sangana Fare Khanduna Miyam Hupchinnarkle Maragasida Lilong kendra ki Praja singna ngasisu life from the kendra dugi ex-MLA by election ki campaign lakpada Tannakhre aire ngasi Lilong kendra ki manungta leiba marup oina maitai isil inauk singna khundaba khulsida ex-MLA asina board khomba lakpada Miyamna Nungna thaduna Tannakhre bane aire Khulsidagi miyoi amana matam kharagi mamangda chengkianbagi matangda phonda anglubada ex-MLA masana machine thiraga akam apet waising sinaduna wangangkhibagi recording thadорактuna viral oikhibane madugi thawdok adugi matangdagi tension leirakpadagi thokpa thawdok oiramba yai aire ex-MLA asigi waiwata kaya nangasi kendra sida miyamna mukdarakpagi oithokpa yaba thawdok kya leire aire yamna ngakpa thawdok amada Kumbi police station da lairel ama changlamle Bishnupur District ki Kumbi Police Station da lairel ama changlambadagi tektakai dena rescue tawraga mari leinaba forest ki miyosing da chtnakhre aire Kumbi Police Station dagi paung phangba pauna ai lairel adu ngarak nongmaijing numit ki numidang pung tararom tarakpa adwaida police station adugi office ki ka amada changlaga lairambadagi thengnarakpane lairel ama leire haiba hek khangbaga Kumbi Police ki person singna moirang amadi Kaibul Forest Department ki staff singda pau pighe Forest ki miyusing amadi police station ki person sing pullaga lairel adu matam yamna changna rescue tawna pa honakhe tungda lairel adu tekta kaidana rescue tawraba matung ahing noyai pung baro makhairum tarakpada moirang amadi Kaibul Forest ki kampusing da khosinaki aire victim ki imung manungda narco test to hariba karigino aina hanglakre Hadras da gang rape tawraba matungda mihathina atpikhrabi sahi taramapan khakta suribi nupi macha amage imung manungda mihat aduda senhariba misaksing aduda narco test tohonbagi mahuta victim oirbi imung asida narco test to haribase kari maramgino aina hanglakre Congress amasung BSB gi mihat asiga mari leinana Hadras District Magistrate po Khudaktagi pham thadoknaba demand tawkhre narco test townanaba khangalakliba special investigation team SIT amasung Chief Minister Jogi Adityanath na achanmirai naiba mongda Wailan na bakot na ainasu maral sikre. Aroy content sing asige maro ibabaw khara asig babaw damjariba Manipur Local News YouTube channel amade Facebook page asidagi yang biri bupuna magpathagat jari loinana channel asin atom da kanarabadi subscribe like and share to bakaw wigano puna magpo amukan na thagat jari.